Myanmar lepa laitana kapnabagi thodokta KNA-B gi PDF ta kalam commander oiba ama sire hari. Former NPF outer MP Dr. Lorho Phoje NPF party dagi toksarage haina resignation letter submit tawkre hari. Ukrul lambida ngarang landslide thokre hari. Ngasi school sing suti thadokre nong manini asida nong leptana chukibana maram oiraga state asigi mafam kayada isau mayak nariba asigi yenglaga ngasi September 13 ta Manipur da lairiba school sing laingak na suti lauthokre laingak ke education SQ director NG Bogendra na thokpa order amagi matungina hojik state asigi mafam kayada oiriba isau osina maram oiraga ngasi September 13 ta state asida lairiba laingak ki school aided school private school amadi center school sing suti lauthokle haide Karam bai phai khulda su kem thamba yaroi haiduna miyamna wakan mifam sathakre Kangsu police station na konba singda damga thangnana lairiba karam bai phai khulda Kuki militant su group singi designated kem thamba yaroi haiduna kadangban part 1 panthoibi community hall da yamlaba miyamna wakan mifam sathakre kokomi gi mijeng makhada kadangban part 1 village authority amadi singda naharo jai phathawne kanglok na sinduna sathakiba wakan mifam adada phayeng lairen kabi kadangban part 2 Lairen Sajek Phumlau Kautruk Sanjam Sirang Khulkhul na singba khul kaya dagi langpa miyam sarugyar ke wakat khongjang aduga mari leinana kadangban part 1 village authority gi secretary nunglepam Bobin Hai Jorsanpur gi sengsit thamgadaba Kuki su group ki designated game ama Imphal West ki ngamkhai paning da thamna bo honarakliba se miyam na yaba ngamloi irang kallingai matamda sengda multipurpose dam dagi tampak rom da center pa isingda Kuki militant singna miyoibagi haksangda sukningai oiba polam sing thadara e haibagi pau pauba ngangna khibane Meitei gi khulga sumna tangi fit kunthra mukta laptan diba singda damgi akoibada Kuki militant singi designated game thamlakpa tarabadi tampak ki miyam hena awaba nangbata natana irang tatana thoraknabagi masak oirakani haina pendaba phongdoke Khetri awang lekai mapada iril turen torban kaibadagi miyam isaugi awaba mayoknare haidi Imphal District ki Khetri gaw kendra gi manung sanna Khetri awang lekai gi Princeton International School mapada iril turel torban kaibadagi mafam kaya da miyam isau gi awaba mayoknare press na phangba pawda ngara ayuk anganba pung ahomrom tabada torban adu meter sani hena pak na kairakpane torban kaibadagi senselakpa isingna Khetri awang lekai Khetri maya lekai Khetri gaw sabal lekai kongpal kongbana singba mafam singda hojik isau gi awaba mayoknare Torban kairiba mafam asida haukiba nahandagi hauna Khetri gaw kendra ge MLA Sheikh Nurul Hasan Masa yauna mafam adugi miyamga loinana torban menbagi thabak chathaduna lakhibane adobu ising imai leptuna wangkhalakpadagi torban gi laisa sonbana maram oiraga menba ngamdana meter sani rom pak na kaikhibane ngarang torban kairiba mafam adu mamangdasu anira kaikre haidi pausna makha taraduna Khetri gaw kendra ge MLA Nurul Hasan gi maikaidagi su ngamjaba thakta isau thoktana bahona ki adubu mafam asi legislative amadi technical support ka loinana asoba senfam changadabana laingakta semjinbina ba taksinduna lakhibane haide hojik isingna thumjin kraba mafam singda lairiba miyoi kya safagadaba mafam singda hongdokpagi akanba thabak chathari loinana mafam kharada khudakki oina relief camp hangdoktuna isaugi awaba mayoknarba miyosing sangjafam piba haukhre panba yabadi state asida haukiba numit kharani nong leptuna surakpadagi tampak phawduna cheliba turel singi imai khangwang wangkhalakibane amaromda med department su ngarang ngasi phawba nong chukhigani haina warning tawduna leiribane atopa pawgi lekhon amagi matungena haukiba numit kharani asida leptana nong surakpuna maram oidana state asigi maru oiba turel singi imai ka hena wangkhalakpadagi haukiba nahan numidangi pung 13 rom tabadagi ithai beres ki gate mangamak hangdoktuna ising thadokpagi thabak sathari NSPC hangdoktuna ising thadokpagi thabak sathari NSPC ki makhada lairiba ithai beres ki gate mangamak hangdoklabasu beres asigi upstream de imai hengalakli haidi hojik samudra ge imai de upstream the meter 769.95 amade downstream the meter 769.95 the lairi ising imai leptana hengalakpa asina maram oiraga beres asigi mathak thangba sarukta lairiba yumsing ising thumjilakpa yabagi phibamda lakpadagi pochai hondoknaba yawnare haidi amaromda ithai wapokpi nongmai khong amade atai mafam kya da leiba ngayok phang kya pathokle beres asigi makha
Maikaida ising imai hengalakpadagi Manipur turelgi mafam kiyada ising pathokle ising imai pathorakpa mafamsing miyam thoraktuna ising thingbagi thabak akan mongda chathari hairi Kamjonggi landslide yung kaya ama ata thokle hairi Kamjong district ki Laupong village ta ngarang ayuk angan bada singling khairakpa thodokta yung kaya ama ata thokre apunba imagi masa sing AMS Manipur na thadorokpa serolamada ngarang ayuk pung mga tabada Kamjong district ki Laupong village ta singling khairakpada Lawrence Konghar kauba miyoy amagi yum ama ata thokpadagi manang nakpada leiba Laupong club hall da sangjafam lawduna laikre thodok asida sangrei hau kauba amagi sakhumsu ama ata thohan ke hairi Maramasina awaba taraba imungsing asida Kamjong district administration amadi Manipur government na miyeng sangpiduna imungsing asigi relief ki thabaksing khudakta lokhatpiyo haina miyeng sing silakle hauzumaki oina Laupong village authority na local volunteers singaloinana awaba taraba imungsing asigi darkar oiba polam sangpiduna mateng pangbagi thabak sathari hairi Lamdam ama mangjul than satke harabadi legakna nupa nupi animak manaba miyeng yengwa sangi haina governor na phongdokre Lamdam ama mangjul than satke harabadi legakna nupa nupi animak manaba miyeng thamba amasung thong manana satminaba mathau tai haina Manipur ge governor Ajul Kumar Bala na phongdokre ngarang Imphal hotel ge sangai hall da pangthokiba Manipur State Commission for Human Gi Taramapal Suba Mapok Kumon Tauronga Mari Lenana Governor na Wapamasi Pongdokladuna Makatana Hai Kibada Laiba Asigi Nupi Singbu Yai Panapagitamak Bharat Sarkarna Beti Parau Beti Basau Suknya Smedhi Yauna Pradhan Mantri Mudra Yosna Mission Sakti na Chingba Tongan Be Scheme Kaya Ama Paikhatuna Nupi Singda Khudong Saba Kaya Piri Ngarang pangthokliba Manipur State Commission for Human Gi Taramapal Suba Mapok Kumon numit asina Commission asi lingkhatkhiba matamdagi ngasi phawbada nupi singi yaifanaba paikhatkhiba thabak thorom kaya adubu nauhongna neksing halei Commission asina lamdam asigi nupi singla thengnariba khudong chadaba sing matau karamna mayoknagani khanghanba amasung nungai yaifaba punsi mahing amada hingnaba honaduna laklei Nupi ngakta phamba malemgi amata ngairaba khwadaman ima kaithela sida sahi sa kayadagi potpham phamduna lakliba ima sing khunai asigidamak singthaningai oiba thabak thodang kaya lawduna lakli hana governor na singthakhi panba yabade ngarangi thoramadda social welfare secretary Robert Singh Khetrimayaw amade Manipur State Commission for Human Gi chairperson Tining Pham Monsangna sarugyakhi Loinana sahi asigi April thadagi commission asina paikhalakhiba thabak thorom singi matangta puthokpa short documents singsu miyamda utkhibaga loinana Voice of Women haina mingthonba lairiki taruk suba volume su miyamda khusina khi hairi ambulance launch tawkhre Jiribam district asigi damang Manipur gi inner MP oiriba Dr. Angomsa Bimol akoijamna analayang gilamda kharada oiriba sumateng pangna ba haiduna Indian Red Cross Society Manipur gi khuthangda Indian Red Cross Society Jiribam District ta khusinarakhiba ambulance ama ngarang haunabi matungina society asige president su oiriba tuga Jiribam District ki DC Kiran Kumar na haunabi matungina DC Jiribam ki complex ta IRCS ki ambulance service tawnaba hodokre ngarang gi thoramadu ki matangda Indian Red Cross Society Jiribam ki General Secretary L Zaminikantana haikibada ngase inner MP Dr. Angomsa Bimol akoijamna district asigi damak ambulance sama pirakhiba asigi damak haininga lectura thagatpa phongdokle haiki thika tawbagi moongda laklamba Prime Minister ge khongchat mama oibi amatana yaning de politicians sengna Manipur bu thikapur onthokle haina MPP Sanura Marupna phongdorkre power paiba kharana lana lamjingbada mama oibi sing yauksil loidabani haina Noktune sori na phongdorakle Manipur People's Party MPP gi Sanura Marupna senduna apabalenga amale hanna bohonabada nupi singna lawgudaba thodang haibasida nomagi oiba public discuss ama ngarang Imphal gi GM Hall da pangthokre ngarang gi thoram aduda retired district and session judge Aribam Noktune sori MPP gi Sanura Marup ki president in Thousand Meneka Lilong Haurabi College ki retired associate professor Dr. Karam Kunjani Nambol L Sanoi College ki political department ki assistant professor Ningombam Srima United Manipur Muslim Women Development Organization ki general secretary Nazima Phundreimayum former Imphal East Jilla Parishad Upa Udyaksya Khetri Tama Uripok Nupi Apanbaloki former president Posangbam
Joyశ్రీ, social activist Jaya Kangem Amadi Julia Senglai Saruk Yaki. Tauramadu Mari Lena MPP Sanura Maruki President in Thousand Menekana High, Tika Taubugi Mong the Laklamba Prime Minister Narendra Modi Manipur Concert Lamdam Sege, Mama Obi Amatana Yaning De, Iram the Masida Tangtule Taba Letrabada, Piraklaba Pekes Kara Asina, Kali Kanagani Haibagalena, politicians Singla, Manipur Butika Pur on Tokle Hanamaral Sekre, Mahana Hai, Samam Naba, Mong Amada, State Asida Laglam Kiba Prime Minister Gi Concert na, Sorosan Pur Amadi Impal da Ani Tok na Pekes Lau Toklamba Asimaklam the Masigi Miamna, Naina Pamtoi, India Langak na drama Taudona Sasanaba Pekes Amagalena, Tika Taubagum Laklamba Concert Adu, Lamda Masigi Mama Obi Amata, Yaning de Hibasi, Lamdam Sigi Mama Obi Kayana Pinarakliba Paudam Sing Asina Mayek Sing na, Takle Hade. Mahana politicians sing asina idamdam Manipurbu Tikapur onthok pire asigumlaba sing asina maram oiraga idamdam asida aphapalenga ama lehana bahona bada nupi sing lawgada bathodang sing khandanai ba mifam asi pangthokpani amadi mama obi singbu karamba phambak phawba kakhatmina ba yai habdu khamina bahona bani haike thauramadu saruk yakiba retired district and session judge aribam noktune sori na hai Manipur miam asi kham thengna wana riba asi kari asoi ara leibagi no habase nupi obi sing Sukup Naina Basangi, Power Pipe Kara Lana Lamzinaba, Honarakpada, Yauri the Bani Haraduna, Manipur Ging of Kaida Singarakpamadi, Yel Homi Miam the Landarapa Sing Tengnabada, Nupi Singa Todang Lodun Lakli, Kumza 2023 May 3 days at Taralipa Iranga Sina, Mama Obi Singla, Laudiba Todang Sing Taningani, Konaya Sida Apaba, Langaklot Amalehana Bohonabada, Nupi Obi Singna, Politics ta Kong Taduna, Asumbamadi, Apaba Mihut Kanabagi Tangai for the Lay Hike, Mana Makata Duna Lenga policy soire, Patre, Natragami, Namakaki Yang Lehaba Tarabadi policy adu, Hongdo Pasange, Manipurgi Oiba Piba Masi Yang Yellow Purup Sing Matokaram the Kangadage Amadi, Pongpom Topa Rights and Kongao Nadana Tangadage Habasi, Marilena Singna, Kanta Haninge Hike. Pre movement ge ayaba pe kibalai te hana keje sina phongdorklei National Highway to Impal Dimapur lambi asi hangdokpagi wafam leitabaga loinana lambi asida pre movement ge ayaba pe kibalai te hana Kukijo Council la phongdorklei Kukijo Council na thadrokpo zero lamana Meitei community gi puning sing siladuna Impal Dimapur lambi hangdokpa leite amade pre movement ayaba pe kibalai te aikoina mamang da thamkeba wafam de Ministry of Home Affairs MHC gi direction matungina National Highway to da satoka sentau Bada Asway Ngam Tohandana, Ngak Sen Bagi Tabak Tauriba Security Force da Kangpo Premium na Cooperation PB na Bahajabane, Zerols Namakataraduna, Meitei Amasung Kukijo Community and Nigimarakta Tokliba conflict Asigi Matang da, Nakala Nigimarakta Settlement Natraga Agreement Tona Kibalate, Maramasina, Mong Amatada Nakala Nimagna, Buffer Zone Latsen Bayaroi, Matam Pumbada Buffer Zone Bo Ikai Kumnagada Banehina, Kejetsina warning Tauraduna, Haidibu Wapa Masi Tugara Patarabadi, Peace Amadi Security. Da Hena Pibam Soxilakani Hana Supongdorakli, Council Asinama Manga Pongdo Keba Wapam Amabu Semdok Sadokuna Mia Marakta, Samam Naba Amadi Tajanadaba, Hengat Naba Silapa Tawombu Kejesina Akanamon the Condemned Tawi Hiraduna, Meitei community na Mataki Wapam Singasi, Mayek Sena Kanga the Bani Amadi, Nga Masatka the Bani Hina Su Section Wapam Tamlakli. Kuki MLA Taragi Matakta, Excel Lokalabadi, Warashin Puropangangani Hana Tamlakli. Sahi ani hena irang mayok nariba state asida India ke Prime Minister na thengla pasu thengna thasigi tarahumdoi da pungkharagi laklam lai sahi ani helaba irang asigi matang da Prime Minister na irang asigi matang da kari khalliba ge haba kana amata na khanba ngamdana leidingai gi serakta India government ga suspension of operation de leidiba Sire Kuki militant singa tripartite so agreement sign tonaduna wathoki warasin puraklei tripartite agreement ki yanaba Warol aduda matam loy krabasu asi sahi ama sangdokpa National Highway da pre movement hangdokpa designated game masing hantahanba amade game gi mafam khara hongdo hongjin tawba haibana singba hiram khara da yanakibani adubu tripartite agreement asigi mayokta Sire Kuki Jogi Makai de Makogi separate administration gi demand phangdre makai Makogi Kongsang Handok Loi pre movement gi ating ba handok loi habagi kholau leirakle amarom dara Manipur gi apun ba saktam ngak leba miyam gi Makai de gi sugi matam sangdopa yaroi India government sem ki ba buffer zone amade pre movement gi ating ba lokthok da bani habagi demand leide tripartite agreement da yaw ke ba wafam singi manungta su agreement sahi ama sangdopa kakta oina yanaba oiramlei atai hiram sing da yanaba leitabana
maram oiraga irang asigi waroshin haujiksu purakpa leitri masimakna Prime Minister na pung kharagi Manipur khongsatta laklam khiba aduda irang ge waroshin leramba tarabadi Churchanpur amadi Imphal gi Kanglada tongan ba mifam pangthoklam loi loinana Kuki MLA tarana separate administration gi memorandum pisin khiba aduna maram oiraga PM na nakal anigi miyamda wa ngangbada project khara sangaba amadi atai project kaya ki ore oyung tambagi thabak pangthoklam natana irang asigi waroshin purakle haiba wafam phongdoklam khidabani masina tangpudi tripartite agreement adu sugi matam sangtokna ba honaba sarau langni haibasi mayek sengle irang ge waroshin purakna ba tripartite agreement natte haibasine India government amadi state asigi governor in council na irang ge waroshin purakna ba honaba gi mahut aron ba agenda amada illegal immigrant sin kukijo suda leriba military sing yokhatuna thamna ba honaba ni lawi maisa makhata na mayok na hanapa honabra haibasine Indian government gi political gi loktuna ba conspiracy gi Thauksildagi Kuki MLA tarana khuyek piduna separate administration gi demand gi memorandum PM da pisinba ngambagi thauna utpa ngamlakhibani haibada haiman bathokloi India government na Manipur gi territorial integrity kai bi yaroi territorial integrity da sengnar posing thengnagani haibagi wafam phongdokhiba dugi asengba phirep leirabadi su sangdok phun thokte loinana lengak pathap singna ba amadi apunbagi saktam thogaina bo honariba chin Kuki jo MLA taragi matungda lab liba criminal sangi mathakta logi oiba action lokhatuna serak piraba matam khaktada state asida thokliba irang asigi waroshin mapung phana purakpa ngamgani Indian government Manipur government amasung Jin Kukijo militant ahumgi tripartite agreement su sangdokpa khagyana ba miyam da namthak tawbani haina Kangla Pawgi editorial da thamlaklei